Marupsing, aigi ming Robin Chandra, ngasizu mayamgidamak video amamu puduna laksari, ngasigi video asidi India layamdrabadi Pitribi asida kari tauramba yabage haibage series asigi part 2 ni. Mamangi video da India layamdragadi Pitribi asi kamdoramba yai haibage maramda khara haijakre. Video asibu yengba sangbiragli basingna video asigi part 1 bu amuktang sangduna yengbiramu maramdi ngasigi video asi yengbada amuka hena gyan tananaba. India layamdragadi Pitribi asida kari thokpa yabage haibasigi maramda. Number 2 Zero na hero oirakpa. Zero asigi masagi value amata leite adubu zero layamdragadi ngasi aikoina punsibu yamna laina hingiba asigumna hingba ngamlamgadra ngamlamloi. Zero layamdragadi meski calculation amata hotpa yaroi paisagi lautholosin asi chapchana tawba ngamlaroi. Zero asi leite haina aikoina khallagadi ngasigi physics chemistry math singi phibam aduki matik songani maduna miyoibagi invention kayabu oithokhanbada yamna wana thokani. Math asi science ki language ni aduga zero na math ki heart. Zero na aikoigi numerical system gi important part ama oiri. Zero asi yaugdragadi aikoina 1 to 9 fawba sijinaba natraga Roman numerals pu sijinaramgani. Paisagi no singda Roman number tharagadi aikoigi damak kayada awabo oiramgani. Brahmagupta na zero gi maramda taami amadi Aryabhata na zero bu puthoki. Masigi matengna ngasi aikoina physics chemistry amadi math ki field kayada asuk yamna chawkhatpa ngamlibani. Zero gi matengna aikoina addition subtraction multiplication amadi division asi yamna laina tawribani. Maram mayam asina ta'i madudi zero yaumdragadi miyoibagi chawkhatpasu zero oiramgani. Number 3 Bhaskacharya gi kudol. Masigida mangni aina haikiba India layamdragadi Thomas Edison, Newton, Tesla amadi Einstein gumba fauraba scientist kayasu leramloi haina. Adubu aikoigi karamba pot sakna no tungda asigumba Pitribi gi fauraba scientist singna laws kayama base tarogliba. Madudi karisu natte basic ni. Aikoina masibu quadratic equation haina su khangnari. India gi masingi guru Bhaskacharya na 1114 AD dagi 1185 AD fawba research kaya tawduna Pitribi asida kudol ama oina quadratic equation bu pirami. Equation asibu sinaduna ngasigi science ki law kaya bu mathematical values piba ngamlibani. Pre-design formula sing sibu scientist singna makhoigi raw material oina sinaduna invention kaya tawrakli. Pre-design formula mayamsi layamdragadi 2020-21 asida aikoina uriba chawkhatpa asi uramdabasu yai. Maram asina Pitribi pumbana Bhaskacharya bu celebrate tawbam thoi. Number 4 Miss Masala. Marum mayam Indiana Pitribi pumbagi 70% Miss Masala puthoi haibasi hana khangbibra. Hana khangbiba yauragadi comment section da haibiramu. Ngasi India layamdragadi Pitribi pumbagi miyoi singna hojik chanariba ahawba mayamsi chaba phanglamloi. Pitribi asida masalagi awatpa mayamna thengnaramgani. Maram aduna miyoi pumbana Europe da boiled food ngakta chariba sigumna charamgani. Spice khara fangliba adugi mamalsu yamna wanglamgani. India khakta natana spice mayam asibu sijinaduna hida langthak sariba Ayurveda hairiba science asisu Pitribi da leramloi. Adomna Ayurveda bu hana khangamdragasu Ayurveda haibasi 1000 BC dagi sijinaraglaba science amani. Masigi ahanba proof asi aikoigi afawba plastic surgeon Sushrutna ulami. Mahakna Ayurveda science asigi kanabasing mahaki lairik Sushrut Samhita da iduna thamlammi. Masi mayamsigi mathakta aikoina khitang narakpada aduga hojik corona narakani pakatuna aikoida aikoigi parents singna pitakpa medicinal kara asisu Ayurveda ga mari leinariba asini. Ayurveda dagi puthokpa polam singi Pitribi sida 32,500 crore gi market lay. Aduga masigi market asi 2025 yorakpadadi rupees 1 lakh crore yoraklani haina thajanari. Aduna wafam mayam asi khangbiraba tungda India layamdragadi world asi kamdogani haibasi mayamna adum khanbiro.